News Live की माइकैदगी नुंगाइरबा पाव अमा पुदुना लाक्चरी मदुदी सिस्टर एंड ब्रदर सिंगना यूट्यूब चैनल हंगबिनिंगबा लैबा तारबदी पिजरिबा नंबर 8259993033 असिदा पाव फाउबिरओ अमुका हना नंबर 8259993033 असिदा पाव पिबिरओ यूट्यूब चैनल अमा हांगबा मतमदा चंगदबा डिटेल्सिंग अदुदी 1 दा यूट्यूब चैनल लोगो 2 दा यूट्यूब थंबनेल 3 दा टाइटल 4 दा डिस्क्रिप्शन 5 दा कीवर्ड्स SEO 6 दा हैशटैग 7 दा एड टेक्स्ट 8 दा यूट्यूब चैनल क्रिएट हाइरिबा डिटेल्सिंग असी चंगनी 100% सेट एंड जेनिस सपोर्ट एंड करेक्शन हाइरिबसिंग असी अखोइना थागत ताकजगनी ऑफलाइन एंड ऑनलाइन अनिमक्ता खुदोंग चाबा पिजरी कोस्ट फ्री ₹1000 ओइजगनी मफमना नंबोंदा ओइजगनी अकुपा मरोन खंबिनिंगबसिंगना पिजरिबा नंबर 8259993033 असिदा कॉल तौबिदुना पाव फाउबिरऊ अमुका हना नंबर 8259993033 असिदा कॉल तौबिरक्तुना पाव फाउबिरऊ थैंक यू ओइबा नुंगाइरबा पाउजेल अमा फी साबिसिंगिदमक पुदुना लाक्चरी फी साबदा चंगद्रबा याद्रबा तरिंग अमदी मसा यामना अहोंबा ममलदा ऑफर पिजरी पिजरंबदु सुपनतंगी लुपा 7 खतंगदा थादोक्चरी मोटर मचाना लुपा 2,000 पिरंबदु हौजिक सुपनगी लुपा 1,900 खतंगदा थादोक्चरी मोटर अचौबना 3,000 पिरंबदु सुपनगी हौजिक लुपा 2,200 साइकिल की तरेंग 2,000 पिरंबदुना सुपनगी लुपा 1,100 दा यामना अहोंबा ममलदा ऑफर पिजरी इम्फाल एरियादा लैबगी ओइना होम डिलीवरी अवेलेबल खुदोंचाबा सी लौमिना हौसी अमदी खुदोंचाबा सी लौबिनाबगीदमक ngasimak makhada pijariba number asida contact tawbiro 8729844108 number amutanga ningsingjage 8729844108 haiba number asida ngasimak contact tawbiraktuna khudongchaba asi lawmin hausi ngasi thawang gi tereni pamba august ki tang 18 yumjage sanumiki rasi 12 gi afafata paknaba masu amadi paknaba maikei amu khanganjari ahambada mes rasi gi ngasi thawan gi tereni pamba august ki tang 18 yumjage sanumiki mes rasi gi phone khangminarasi ngasi chu daw yaba oigani thabang mai pakani lanthum changani afaba jinjak chaba michat phangba nupa nupi motinaba oigani आशा चावबगी कानजबा मरुप अनोबा फंगजबा हक्चांग खिंगबा मीनाय काय खुमनबीबा नुमिनी अफा फुनगी थबक्तदी पांगदे पक्नबा मचुना ई मचु अदुगा पक्नबा माइकैना मखा माइकैनी लैसा पाखंगी ओइबना लाइबक फगनी थौनी पोलमना लैहिगो अमदी थोइदिंग अमुका हना मेस रासिगी पक्नबा मचु अमदी पक्नबा माइकै मेस रासिगी ओइना ngasiगी पक्नबा मचुजी ई मचुनी अदुगा पक्नबा माइकैना मखा माइकैनी लैसा पाखंगी ओइबना लाइबक फगनी थौनी पोलमना लैहिगो अमदी थोइदिंग मथंगदा वृषराशि ngasi थवानगी तरेनी पांबा अगस्त के तांग 18 युमजगे सनुमिकी वृषराशिगी फोन खंगमिनरसी यामना फगलकपा मतमनी थबक खुदिंगदा माइ पाकनी हक्चांग नुंगाइगनी लनथुम निखिना फंगनी नुंगाइबा युंगी पुंसी फंगनी कलक यंगथिबा यामी अरोन अथोक गांगथोकनु वानोम थौनोमदी कानगनी लौसिंग वालबसु लाइबक फबना निंगबदी तुंगनी पक्नबा मसु नंगौनबा मसु अदुगा पक्नबा माइकैना अवांग नत्रगा ममांग माइकै पक्नै लैसा पाखंगी ओइबना अनौबा सा लाकनी थौनी पोलमना लैहिगो अमदी थोइदिंग अमुकाना बिसरासिगी पक्नबा मसु अमदी माइकै अमुहना खंगहनजरी पक्नबा मसु नंगौनबा मसुनी अदुगा पक्नबा माइकैना अवांग नत्रगा ममांग माइकैनी लैसा पाखंगी ओइबना अनौबा सा लाकनी थौनी पोलमना लैहिगो अमदी थोइदिंग मथंगदा मिथुन राशि ngasi अगस्त की तांग 18 थवान की तरेनी पांबा युमजगे सनुमिकी मिथुन राशि पाव खंगमिनरसी फोन खंगमिनरसी ngasi chu daw leitaba numit oiri imung manungda senthungni maisa khara mayongnaba angangsinggi tawbiningba pangthokpa ngamdaba thabakta panba hembo oi naitom mangjin thana thau pangbada kaiba leiroi mafamdu
ꯀꯟꯒꯅꯤ ꯃꯤꯌꯥꯝꯅ ꯅꯪꯒꯤ ꯇꯨꯡꯗ ꯂꯩ ꯀꯥꯎꯒꯅꯨ ꯄꯟꯊꯔꯕꯗꯤ ꯐꯔꯣꯏ꯫ ꯄꯛꯅꯕ ꯃꯆꯨꯅ ꯑꯁꯪꯕ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯍꯪꯒꯥꯄꯥꯟ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯨꯡꯁꯤꯕꯅ ꯆꯥꯜꯂꯤ, ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯑꯁꯪꯕ ꯑꯃꯗꯤ ꯍꯤꯒꯣꯛ꯫ ꯑꯃꯨꯛꯀ ꯍꯟꯅ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨꯁꯦ ꯑꯁꯪꯕ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯨꯡꯁꯤꯕꯅ ꯆꯥꯜꯂꯤ, ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯑꯁꯪꯕ ꯑꯃꯗꯤ ꯍꯤꯒꯣꯛ꯫ ꯃꯊꯪꯗ ꯀꯔꯀꯠ ꯔꯥꯁꯤ, ꯉꯁꯤ ꯊꯋꯥꯟꯒꯤ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 14 ꯌꯨꯝꯖꯒꯤ ꯅꯨꯃꯤꯠꯀꯤ ꯀꯔꯀꯠ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯀꯥꯏꯕ ꯑꯄꯟꯕꯅ ꯍꯦꯜꯂꯤ, ꯄꯨꯛꯅꯤꯡ ꯋꯥꯕ, ꯈꯨꯗꯣꯡꯊꯤꯕ ꯌꯥꯕ, ꯀꯥꯟꯅꯗꯕ ꯊꯕꯛꯇ ꯃꯇꯝ ꯃꯥꯡꯍꯟꯕꯅ ꯍꯦꯟꯕ ꯅꯨꯃꯤꯠ ꯑꯣꯏꯅ ꯇꯧꯏ꯫ ꯊꯧꯅꯥ ꯐꯨꯗꯣꯛꯄ ꯑꯃꯗꯤ ꯑꯅꯝ ꯇꯥꯟꯕ ꯃꯇꯥꯡ ꯆꯥꯔꯣꯏ, ꯏꯪꯊꯅ ꯊꯧ ꯄꯥꯡꯒꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯣꯡꯂꯨꯛꯄ ꯍꯩꯇ꯭ꯔꯕꯗꯤ ꯈꯟꯅꯒꯅꯤ, ꯑꯀꯤꯕ ꯐꯪꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ ꯑꯗꯨꯒ ꯑꯃꯗꯤ ꯉꯧꯔꯨꯅꯕ ꯃꯆꯨꯅꯤ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯌꯀꯥ ꯌꯦꯡꯅ ꯆꯠꯂꯨ, ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯀꯔꯀꯠ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯑꯃꯨꯛ ꯍꯟꯅ ꯈꯪꯍꯟꯖꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯔꯀꯠ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨꯁꯤ ꯍꯤꯒꯣꯛ ꯃꯆꯨ ꯑꯃꯗꯤ ꯉꯧꯔꯨꯅꯕ ꯃꯆꯨꯅꯤ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯌꯀꯥ ꯌꯦꯡꯅ ꯆꯠꯂꯨ, ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯃꯊꯪꯗ ꯁꯤꯡꯍ ꯔꯥꯁꯤ, ꯉꯁꯤ ꯊꯋꯥꯟꯒꯤ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 18 ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯀꯤ ꯁꯤꯡꯍ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯈꯪꯃꯤꯟꯅꯁꯤ꯫ ꯉꯁꯤ ꯐꯥꯎꯕ ꯗꯥꯎ ꯂꯩꯈꯤꯅꯤ, ꯂꯟ ꯆꯪꯒꯅꯤ, ꯇꯧꯕꯇꯕꯨ ꯆꯪꯁꯤꯟꯒꯗꯕ ꯊꯕꯛꯇꯤ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯅꯤꯡꯍꯟꯅꯔꯨꯕ ꯇꯟꯊꯔꯨꯔꯕꯗꯤ ꯑꯣꯏꯖꯕ ꯃꯥꯡꯒꯅꯤ꯫ ꯉꯥꯡ ꯁꯛꯄ ꯍꯩꯒꯅꯤ, ꯋꯥꯈꯜ ꯊꯣꯛꯀꯅꯤ, ꯅꯤꯡꯕꯗꯨꯃꯛ ꯃꯤ ꯉꯥꯏꯗꯅ ꯄꯥꯡꯕ ꯌꯥꯒꯅꯤ꯫ ꯌꯦꯠꯅꯕ ꯑꯃꯗꯤ ꯍꯟꯊꯕ ꯂꯣꯏꯅꯔꯕꯗꯤ ꯃꯥꯡꯕꯅ ꯍꯦꯟꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯀꯣꯝꯂꯥ ꯃꯆꯨꯅꯤ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯃꯥꯏ ꯄꯥꯛꯀꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯅꯥꯄꯨ ꯑꯃꯗꯤ ꯀꯤꯁꯃꯤꯁ꯫ ꯃꯊꯪꯗ ꯀꯩꯅꯥ ꯔꯥꯁꯤ, ꯉꯁꯤ ꯑꯁꯥ ꯄꯪꯇꯧ ꯇꯧꯔꯨꯈꯤꯅꯨ, ꯅꯤꯡꯂꯨꯕꯗ ꯃꯄꯥ ꯀꯌꯥ ꯆꯨꯝꯈꯤꯔꯣꯏ, ꯑꯗꯨꯕꯨ ꯈꯣꯏꯔꯥꯡꯂꯨꯅꯨ, ꯍꯌꯦꯡ ꯐꯥꯎꯕꯗ ꯉꯥꯏꯕꯤꯌꯨ, ꯑꯗꯣꯝꯒꯤ ꯑꯐꯕ ꯃꯇꯝ ꯂꯥꯛꯂꯅꯤ꯫ ꯊꯥꯖꯗꯕ ꯑꯣꯏꯖ ꯑꯣꯏꯊꯛ ꯐꯪꯒꯅꯤ, ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯥꯒꯅꯤ, ꯃꯤꯌꯥꯝꯅ ꯊꯥꯒꯠꯅꯒꯅꯤ, ꯑꯐꯕ ꯂꯧꯁꯤꯡ ꯄꯣꯛꯀꯅꯤ, ꯋꯥꯈꯜ ꯇꯥꯅꯕ ꯉꯝꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯁꯪꯕꯥꯅꯕ ꯃꯆꯨꯅꯤ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯨꯡꯁꯤꯕꯅ ꯉꯁꯤꯁꯨ ꯆꯥꯜꯂꯤ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯉꯧꯕ ꯑꯃꯗꯤ ꯁꯪꯒꯣꯝ꯫ ꯃꯊꯪꯗ ꯇꯨꯂꯥ ꯔꯥꯁꯤ, ꯉꯁꯤ ꯊꯋꯥꯟꯒꯤ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 18 ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯀꯤ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯐꯣꯜ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯗꯥꯎ ꯅꯤꯡꯊꯤꯅ ꯂꯩꯔꯤ, ꯆꯤꯡꯅꯗꯅ ꯊꯕꯛ ꯄꯥꯡꯕꯤꯌꯨ, ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯒꯅꯤ, ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠ ꯆꯥꯒꯅꯤ, ꯊꯕꯛ ꯃꯪꯒꯣꯜ ꯑꯣꯏꯒꯅꯤ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯄꯥꯡꯉꯝꯗꯕ ꯄꯥꯡꯕꯒꯤ ꯅꯨꯡꯉꯥꯏꯖꯕ, ꯅꯤꯡꯍꯟꯅꯗꯕꯒꯤ ꯑꯐꯕ ꯃꯍꯩ ꯐꯪꯖꯕ, ꯃꯤꯅ ꯂꯥꯛꯆꯕ ꯉꯝꯂꯣꯏꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯤꯌꯥꯝꯅ ꯌꯥꯅꯕ ꯆꯠꯂꯨ, ꯄꯛꯅꯕ ꯃꯆꯨꯅ ꯂꯩ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯅꯠꯇ꯭ꯔꯒ ꯑꯋꯥꯡ ꯃꯥꯏꯀꯩꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯋꯥꯈꯜ ꯈꯔꯗꯤ ꯅꯨꯡꯉꯥꯏ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯉꯧꯕ ꯑꯃꯗꯤ ꯆꯦꯡ꯫ ꯃꯊꯪꯗ ꯕ꯭ꯔꯤꯁꯆꯤꯛ ꯔꯥꯁꯤ, ꯉꯁꯤ ꯊꯋꯥꯟꯒꯤ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 18 ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯀꯤ ꯕ꯭ꯔꯤꯁꯆꯤꯛ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯈꯤꯔꯣꯏ, ꯍꯦꯛꯇ ꯈꯨꯠꯆꯥꯎ ꯊꯥꯒꯅꯨ, ꯉꯥꯏꯉꯝꯗꯕꯅ ꯑꯃꯥꯡꯕ ꯑꯣꯏꯍꯜꯂꯤ, ꯁꯦꯟꯁꯨ ꯃꯥꯡꯕ, ꯄꯨꯛꯅꯤꯡꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏ꯫ ꯐꯤꯡꯕ ꯑꯃꯗꯤ ꯑꯁꯥꯎꯕꯒ ꯂꯣꯏꯅꯕꯅ ꯁꯣꯛꯄꯟꯕ, ꯊꯕꯛ ꯄꯟꯕ, ꯑꯉꯝꯕꯅ ꯇꯥꯛꯊꯤꯕꯤꯕ ꯌꯥꯕ ꯂꯩ꯫ ꯂꯥꯜꯂꯨꯗ꯭ꯔꯕꯗꯤ ꯃꯥꯡꯕ ꯌꯥꯕꯗꯒꯤ ꯀꯟꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯂꯩ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯅꯠꯇ꯭ꯔꯒ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯋꯥ ꯉꯥꯡꯗꯕꯅ ꯁꯥꯐꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯁꯪꯕ ꯑꯃꯗꯤ ꯀꯤꯁꯃꯤꯁ꯫ ꯃꯊꯪꯗ ꯙꯅꯨ ꯔꯥꯁꯤ, ꯉꯁꯤ ꯊꯋꯥꯟꯒꯤ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 18 ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯀꯤ ꯙꯅꯨ ꯔꯥꯁꯤꯒꯤ ꯐꯣꯜ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯉꯁꯤꯁꯨ ꯑꯗꯨꯝ ꯗꯥꯎ ꯌꯥꯒꯅꯤ, ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯒꯅꯤ, ꯇꯧꯔꯨꯕ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯄ, ꯀꯥꯟꯅꯕꯇ ꯑꯣꯏꯕ, ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯃꯇꯝꯅꯤ꯫ ꯅꯆꯥꯡ ꯅꯔꯟ ꯈꯔ ꯆꯠꯂꯕꯁꯨ ꯅꯤꯡꯖꯕ ꯊꯨꯡꯕꯒꯤ ꯅꯨꯡꯉꯥꯏꯖꯕ, ꯑꯔꯥꯞꯄꯗꯒꯤ ꯀꯥꯟꯅꯕ ꯐꯪꯕ ꯌꯥꯕ ꯂꯩ꯫ ꯂꯨꯔꯛꯂꯕꯗꯤ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯗꯕ ꯌꯥꯔꯣꯏ꯫ ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨꯅꯤ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯆꯤꯡꯈꯩ ꯃꯥꯏꯀꯩꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯅꯥꯄꯨ ꯑꯃꯗꯤ ꯀꯤꯁꯃꯤꯁ꯫ ꯃꯊꯪꯗ ꯃꯀꯔ ꯔꯥꯁꯤ, ꯉꯁꯤ ꯊꯋꯥꯟꯒꯤ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 18 ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯀꯤ ꯃꯀꯔ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯌꯥꯝꯅ ꯍꯦꯟꯅ ꯁꯥꯐꯔꯤꯕ ꯃꯇꯝꯅꯤ, ꯇꯧꯔꯨꯕ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯇꯕ ꯂꯩꯔꯣꯏ, ꯀꯥꯟꯅꯕꯅ ꯊꯟꯒꯅꯤ, ꯏꯊꯛ ꯊꯣꯡꯕꯒꯤ ꯃꯇꯦꯡ ꯐꯪꯒꯅꯤ, ꯑꯐꯕ ꯃꯥꯏꯑꯣꯟ ꯎꯔꯅꯤ, ꯅꯤꯡꯕ ꯊꯨꯡꯕꯒꯤ ꯅꯨꯡꯉꯥꯏꯖꯕ, ꯃꯤꯌꯥꯝ ꯄꯨꯜꯂꯒ ꯍꯦꯟꯅ ꯊꯧ ꯄꯥꯡꯒꯅꯤ, ꯉꯛ ꯀꯜꯂꯕꯗꯤ ꯁꯥꯊꯤꯅ ꯋꯥꯒꯅꯤ, ꯑꯃꯗꯤ ꯂꯥꯏꯊꯣꯛꯂꯕꯗꯤ ꯅꯔꯟ ꯃꯥꯡꯖꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯎꯠ ꯃꯆꯨ ꯑꯃꯗꯤ ꯍꯤꯒꯣꯛ ꯃꯆꯨꯅꯤ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯁꯟꯊꯣꯛ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯄꯨꯛꯅꯤꯡ ꯄꯦꯟꯖꯩ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣꯛ ꯑꯃꯗꯤ ꯊꯣꯏꯗꯤꯡ꯫
ꯃꯊꯪꯗ ꯀꯨꯝꯚ ꯔꯥꯁꯤ ꯉꯁꯤ ꯊꯋꯥꯟꯒꯤ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 17 ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯀꯤ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯅꯊꯛ ꯊꯣꯡꯕꯒꯤ ꯃꯇꯦꯡ ꯐꯪꯂꯣꯏ, ꯌꯦꯡꯁꯤꯟꯕꯤꯕ ꯇꯨꯍꯠꯄꯤꯕꯅ ꯍꯦꯟꯒꯅꯤ, ꯑꯗꯨꯕꯨ ꯋꯥꯈꯜ ꯍꯟꯊꯒꯅꯨ꯫ ꯑꯗꯣꯝꯒꯤ ꯅꯨꯡꯗ ꯀꯅꯥꯃꯠꯇꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯕꯁꯨ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯉꯝꯕꯒꯤ ꯒꯨꯟ ꯌꯥꯎꯔꯤ꯫ ꯃꯥꯡꯖꯤꯟ ꯊꯥꯅ ꯑꯀꯜ ꯑꯊꯧꯒꯤ ꯂꯝꯗ ꯊꯧ ꯄꯥꯡꯕ ꯌꯥꯔꯣꯏ꯫ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯁꯣꯜꯂꯤ, ꯈꯨꯗꯛꯀꯤ ꯋꯥꯔꯦꯞ ꯂꯧꯒꯅꯨ꯫ ꯅꯆꯥ ꯅꯅꯥꯏꯅꯗꯤ ꯆꯥꯜꯂꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯃꯇꯝ ꯍꯧꯍꯟꯈꯣ꯫ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯑꯃꯗꯤ ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯃꯊꯪꯗ ꯃꯤꯅ ꯔꯥꯁꯤ ꯉꯁꯤ ꯊꯋꯥꯟꯒꯤ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 19 ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯀꯤ ꯃꯤꯅ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯗꯥꯎ ꯀꯌꯥ ꯂꯩꯇꯕ ꯃꯑꯣꯡ ꯑꯣꯏꯔꯤ꯫ ꯅꯣꯡꯃꯒꯤ ꯇꯧꯒꯗꯕ ꯏꯊꯧ ꯅꯠꯇꯅ ꯑꯅꯧꯕ ꯍꯤꯔꯝꯗ ꯊꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯈꯤꯅꯨ꯫ ꯇꯞꯊꯕ ꯑꯃꯗꯤ ꯆꯦꯛꯁꯤꯟꯅ ꯊꯕꯛ ꯄꯥꯡꯊꯣꯛꯄꯤꯌꯨ꯫ ꯌꯦꯠꯅꯕ, ꯋꯥꯐꯪꯅꯕ ꯑꯃꯗꯤ ꯅꯊꯛ ꯊꯣꯡꯕꯒ ꯃꯨꯡꯅꯕ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯑꯐꯕ ꯄꯥꯎꯇꯥꯛ ꯂꯧ, ꯂꯧꯁꯤꯡ ꯅꯠꯇꯅ ꯅꯪꯒꯤ ꯄꯥꯝꯕꯩ ꯂꯩꯔꯣꯏ꯫ ꯄꯛꯅꯕ ꯃꯆꯨꯅ ꯍꯪꯒꯄꯥꯟ ꯃꯆꯨꯅꯤ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯈꯥꯡ ꯀꯜꯂꯨ꯫ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯑꯁꯪꯕ ꯑꯃꯗꯤ ꯀꯤꯁꯃꯤꯁ꯫ ꯄꯤꯖꯔꯤꯕ ꯃꯆꯨꯁꯤꯡ ꯑꯁꯤ ꯏꯁꯥꯗ ꯁꯦꯠ ꯏꯟꯕꯗ ꯑꯃꯗꯤ ꯂꯨꯃꯥꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯗ ꯀꯥꯟꯅꯕ ꯐꯪꯕꯤꯒꯅꯤ꯫ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩꯁꯤꯡ ꯑꯁꯤꯗ ꯉꯁꯤ ꯊꯋꯥꯟꯒꯤ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 19 ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯀꯤ ꯑꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯣꯏꯖ ꯋꯩꯊꯛ ꯈꯨꯗꯣꯡꯆꯥꯕ ꯑꯣꯏꯒꯅꯤ꯫ ꯉꯁꯤ ꯑꯥꯒꯁꯀꯤ ꯇꯥꯡ 19 ꯊꯋꯥꯟꯒꯤ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤ 12ꯒꯤ ꯑꯐ ꯐꯠꯇ, ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯄꯛꯅꯕ ꯃꯥꯏꯀꯩ ꯈꯪꯍꯟꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯤꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫